Manipur miyamna yaba popular government ama lehenanaba BJP MLA singu oiba apunma mifam ama hanagi minister Thongam Bishorjit ki sanjay thongda leiba quarter da famba hokre mifam asida saruk yagadaba BJP ki MLA sing asi nimidang pung taruk kamindi kunthra rom tarakba duai dagi hauna Thongam Bishorjit ki quarter da thongnarakhi mifam asida uripok SC MLA KS Ragumani Wangjing Tenthai SC MLA Paungnam Brozen Herok SC MLA TS Radishyam Hyanglam SC MLA Wairadisyam Semai SC MLA Ais Dingo Kurai SC MLA El Yaima Lamlai SC MLA KS Ibom Chamadi Langtawala SC MLA Karam Syam Yauna BJP MLA Ayamba Saruk Yari Adumapu Hanagi Chief Minister Nongthomam Birian Amadi Sawalban SC MLA RK Imodi BJP MLA Singi Oiba Mifam Asi Haukraba Matung Numidang Pung Tare Tarabu Fauba Lakidre Nasigi Mifam Asi Manipur Haukiba February Tarahumdoi Lerakiba President Rule Gi Lengak Asigi Mahuta Manipur Miyam Gi Apamba Ningba Adugi Matung Ina Popular Government Ama Lehelaknaba Lokalakibani Hairi Mifam Asida Center Namamangda Chief Minister Oina Hapkiba Hangang SC MLA Nongthomam Birian Singh Nataba BJP Gi Luchingba Amabo Chief Minister Oina Hablakpada Ngasigi Mifam Asida Saruk Yagadorba BJP Gi MLA Kudingmakna Sagot Pahainasu Warep Lorkba Yai Hari